Home Minister Amit Shah na state pumbagi laingak tangam khaidigi kilometer taraga manga phawgi manungda sagatpasing raukthoknaba khankhri Laiba sigingam khaidigi kilometer taraga manga na konba maphamda loni yadaba mong sangba sagatpagi thabak amata packet handanaba Union Home Minister Amit Shah na mari lainaba authority singda khankhri mangjong na fajin khraba singsu khudakta sidokadabani haina Union Home Minister na khankhi Border area singda laidiba bank khuding makta tawriba banking transaction sing yengsin baga loinana asoba business establishment sing sathaba banking transaction punamak kumni yengsinana ba district administration da khanki asoba company sing da fund thadarakli bising yengsin baga loinana semjin sajin ba company amadi bank account sing kumna thigatuna asaba aadhar card masak khangdok baga loinana ngamkhai wang malana sathariba smuggling gi thabak thoram sing thingnaba mari leinaba authority sing da khanki Rajasthan gi Bikaner da pangthokpa security review meeting amada Union Home Minister na laibas gi border district punamak mayai ka badrak puthok pusin tawhandanaba akhanaba section thorang lakhot kadabani haina khanki border district kudimak ta miyam state missionary amadi security agency sing yauna mapung fa security gi akanba section thorang lakhotna bigi waphamsu home minister na khanki ngamkhai digi kilometer taraga mangana konba maphamda loni yadaba mongna kariguma makal gi semga sagat pigi thaba amata paikhat haloidabani hana sajin khraba singju khudak sidokadabani illegal construction gi matangda zero tolerance policy san handuna border district singda matik saba security gi section thorang lakot kadabani haina home minister na mari lenaba singda khanki ngamkhai wangmadi gi ayabi yaudna mitop sanglakpa thingbaga loinana terrorism da sel thada bigi thawang mapung fana thinggadabani ngamkhai wangmala na mayka populam sing pusilakpagi thabak thingbaga loinana Transborder crime mapung fana thingnabagi matangda BSF CBDT amadi NCB yauna border management gi thorang paikhatgadabani Myanmar gi president India da lakadori mathang thara Myanmar gi president Min Aung Hlaing India da lakadori April thara president oina thaupu khraba matungda mapaleba ki khongsata handakna ahan boiragani April thara Myanmar gi president oina wasak laukiba Min Aung Hlaing na June thada India gi khongsata lakadori basna maram oiraga matam sangna satharaklibi India gi Act East policy kumang saukshin hanma ngamlagani haina report amana phongtokhi yumlona balaiba ani gi mari tamna fagalakpaga loinana haukiba me thada India Navy gi ship Admiral Dinesh Kumar Tripathi na Myanmar satuna laiba dugi tuan military lusing basing una kemasum Bay of Bengal security kangkhat hanana bagi matang na apun naval exercise pangthokna bigi wapam phokhi India na yumlona ba Myanmar da mating kya pangduna lakhi kumja English ngani gi kunga manga gi March thada akan ba yuwa ha bigi thawduwa ma thokraba matungda New Delhi na Operation Burma sataduna awaba taraba Myanmar gi miyamda yamna sauna mating pangkhiba lekhrabani Gorkha community bu lana uhana bohonari state asida matam kya gi mamangdagi tungan furup singa nungsi sanna khunda minaragliba Gorkha singbu kana goma miyoi khrana Gorkha gi mingda lup sem laga aran bu wapam sandoktuna lana uhana bohonari haina Gorkha gi lup tade na punna thadorakpa sirol amana phungdorakli sirol asin hai semjin sajin ba lupna Gorkha gi ming thadorakpa sirol sing media da phungbi gano Gorkha civil society organization singna state asida mauksa gi matawgum kanglup masil gi marakta nungsi sanna hingminna ba thorang lokhatuna lakli Gorkha community na recognize tawdaba I pau amata phungbi gano haina sirol asina phungdorakli English singani ga kungo homdoi gi me ahumdigi tholakhiba Manipur gi kangluk irang asigi manungda thokiba violence case ki status report pikhalangnaba AC na khankhri haukiba sai English singani ga kungo homdoi gi me ahumdigi Manipur tholakhiba kangluk irang asiga mari lainana thokiba violence case ki trial sing asi hena thuzul hanba mathau tai haina Supreme Court ki maikidigi observe tawga loinana case ngasigi progressing ga mari lainaba status report pikhalangnaba Supreme Court ki maikidigi hiramasiga mari lainaba authority singda khankhri Manipur thokiba kangloki irang asigi manungda satakhiba naked parade amasum gang rape ki thawong satakhi haibigi maralda CBI na phakiba Arun Khudong bam amasum namairapum kiran maitai Guwahati High Court na bail pikhiba adugi mayokta CBI na Supreme Court tharakhiba petition amaga mari lainana ngasi apex court asigi Chief Justice BR Gawai amasum Justice Zaimalia
basi ani gi bench satakhiba hearing amaga mari lena court asigi maikei directive adu pikhibani Apex Court asigi maikei matter asi athubada miyeng sangma mathau tai hairaduna masigi mari lainariba legal processing sing adu henu khumang chauksina sangsina basu directive pikhi hauzik chathariba trial asi hena thujinba mathau tai victim family sing the legal aid pinaba honabada atopa proceeding singa yesinaroidabani Manipur thokiba kangluki irang asiga mari lainana CBI da sinaduna sathrakhiba investigation singi report matungina case taraga taruki trial sathaba hokibaga loinana hauzik fawba charge sheet pur file tawkhre SIT status report ki matungina tuan ba case sani ge taret ka mari lainana accused summary gi mathak charge sheet file tawkhre court asigi maikei gi makhata na Manipur thoklibi hingsa gi thawdo asigi mari lainana thiziliba former IPS officer thakhre Maikei di hokibi April taret amasum taragani pana Manipur gi law and order gi phibam asi yamna khudong thingai oiba phibam amada lekhi haina pikhalakhiba report adusu yengsinki loinana court asigi maikei di hojik laiba system asida victim gi maraiba asi yamna maru oi loinana confidence building measure makhata na lehanana ba hona ba haibasisu mathau daba amani haki Panbayabad English ngani ga kunga homdo gi Augusta Manipur thokliba violence ki thaudok singa siga mari lenana relief amasum rehabilitation yauna crisis singa sigi matangda government gi oiba response singa du examine tawna bagi tamakta center na justice gita mital commission asiling kibani Priyas nit biology na satra masum satri singi oiba nuare pa pauzal puduna laksari NTA nit UG 2027 NTA nit UG foundation course ki oiba admission form thajari lakli bazun gi tang ama english ngani ga kun ga taruk tigi class haujaragani hari basinga sida khena ba timing da nit biology foundation class 11 foundation class 12 ki class tawjagani nit biology takpa sahi tara hen experience lairaba biotechnology MU life science MU department singda former guest faculty oiramlaba well experienced faculty singna takpi tambigaduri hena nungariba paw mana satri singi oiba residential hostel facility sulejagani IDP singi free classes yauna special feature kaya mas phangbigani haujima contact tawiro akhoi contact number di 7005534385 natragana 7005376151 akhoi address na kaisampat kaisam laikai ni Kuki singna tangkhul da Pung kunga mari gi matam thakhre kamjong district la riba kuki miyam gi mathak da tangkhul CSO amasung khulai pai ba militant singa ka hen ba thong sing chathaba yauna lambi thingjin duna satok da sinda athing ba thamli ba singa si Pung kunga mari gi manung da hangdok ka da bane kari gom hangdok ta ba tarabdi madura tholak pa apapata ki thawdang pumba tangkhul CSO sing amasung khulai pai ba militant singna pugoda bani haina village volunteer eastern zone kuki zawgamna ultimatum pikre ultimatum aduna makhatana hairibadi kamjong de leiriba koki miyamna tangkul community singna setmilon ga mari leinana thamlakliba athingba sina nomagi tangai fadaba polam sing koki sing makoi gi khuldagi hena thokpa yatri ana ye europe matamna kamjong district headquarter satuna medical gi khudong saba mata phangma ngamdri tangkul CSO amas militant singna sathaiba thawong ase democratic society sigi manung human right khongaw na bigi thawong ni maramaduna pungkun ga mari gi manung athingba sing ase laukthokadabni hairi Bom thamjinba amasum nongmai kapnabagi thawdok lupka mari leinadi MC unification haukiba February 2 gi ayuk pung 10 minute yankhai amadi me kungo humdogi nongai matung pung amaga minute ni furum tabada Manipur salairiba Air India Imphal gi cargo managers oidiba hockey gi international sanaroi Olympian Imphal East district ki basikong bazada liba thoksom abrogency yankhai gomde populate khidraba tombi gi yumda bom thamjilamba indigo flight ki cargo manager oiriba Imphal West district ki langjing asoba maning lekai lairak number 6 ta leiba Seram Rosni Kumar yauna matam khragi mamangdagi me kunga mari fawbad Manipur flight service tawribi staff singi mayumda amasum Imphal International Airport ki mafam kiyada bom thamjilamba ga loinana nomai kapsilam lei hairiba thawdok sing adu KCP PWGMC unification gi hiram amatara mari leinadi haina lup asigi PRO singkhai nganna thadorakpa sirolamana hairi
Siol asina makhatana hairibadi kanaguma ningtam ihaugi maikhum upalupsingna asigumba thaba asi sathakhiba oiragadi thauna leina kanglei miyam mangda sengdokadabani madu nataduna mayon sumna ningtam ihau sangsiliba kanglei miyamgi thauna faraba atai ningtam lalhaugi thaumi singa masum lupsingbu kanglei miyamna lan uhanaba thaba satharoidabani misa miyam sokpa panba masum akia khang pibigi thabak thawangasi karamba kangbuna satharibano haibada athubuda thauna leina sengdokpiu ningtam lalhaugi ihau sangsiliba kanglei pa sigi thauna faraba lanmi singa masum ningtam lalhau lupsingbu lan uhanabigi thabak khudakta thadokadabani hairi Tengnopal district matam kaktaba blockade kokri Kangpokpi district ki Kotland amasum Kojemani ki marakta kulai paiwisingna thadok search leader akum hatkiba thawdodu judicial enquiry tawgadabani haina Kuki NP Manipur na demand tawribadu mapung phana saugatpagar loinana nakal anina phajanakiba hosti sing athuba matamna thadokadabani haina demand tawraduna Tengnopal district lairiba tungan Kuki CSO singna thas ki kungani pan gi district aduda matam kaktaba blockade kokri Kuki Chief Association Tengnopal district Kuki Women's Union Human Rights Tengnopal District Hill Tribal Council More Kuki Student Organization Tengnopal District amasum MAMC na puna thadorakpa joint statement amana hairibadi nakal ani na phajin ki pa hosti singadu thadorak tri phawba amasum search leader ahum hat ki ba thawdu adugi matangda justice phangdri ba phawba indefinite economic blockade ki khongjang sathagani government authority ki maikai digi su thadau search leader ahum hat ki ba thawdu adugi matangda athuba matamda misang mikhai nai da inquiry sathaduna thawdu adura senari ba singadu masa khangok tuna maral gi matungina serak pi gadabani loinana nakal anina phajana kiba hosti singadu thaduktuna justice phanganduna sterosida laiminari ba kanglup singi marakta nungsi chana ba purakadabani haina sirol asina makhatari India da demography ki ahongba kya lakli besi yingsinabagi damak PM Narendra Modi na demography high level committee ama CM na ba wore block ki basi bu MCM kemsa na thagat ba phongdorakli Laiba asita demography ki ahongba kaya lakli basi yingsinabagi damak Prime Minister gi lising makhada high level committee ama CM na ba wore blaurakli basi singthani ngai oiba khongthangni haina Chief Minister Yumnam Khemsa na phongdorakli hiram asigi matana Chief Minister Y Khemsa na Prime Minister Narendra Modi bu thagat ba phongdokladuna Chief Minister ki Secretariat ki thadorakpa sirola manahai kumjaing lisingani ga kunga manga ki August tang taraga manga da Prime Minister na leba sigi oiba high power demographic mission ama sangshinabagi wapam lakthoki madugi matung sahi aduma ki September tang taraga mathuira Prime Minister gi wapam adu thabak to onthokna pa Union Cabinet na amatu oina hianaki border state ama oidiba Manipur dadi hariba khongthang asi miyamna matam kuina digi ngairaga leiraklabani demography science asi India gi sovereignty da sauna singna banatana national security law and order khunayami gi masakta ahongba lakpa madi tribal miyam ngak sienba gi thabakta asauba singna ba amani haina Union Home Minister Amit Shah na phongdoke bu wapa madu Chief Minister Khemsa na thagat ba phongdorakli illegal immigration amadi atai maram sadaba Pibam kayan o helakli demography ki ahongba kaya sibu kupna assessment tawgadoriba high level committee ki thabak thoram khudimakta Manipur lenga ki makai digi pangbiya ba mating khudimak pangni India ki border ngak sienaba madi demography imbalance yingsinaba gi damak Prime Minister amasum Union Minister na thanglakli ba khongthang asi Manipur miyam na thagat ba phongtokli haina Chief Minister Y Khemsa na makhatari panmayabri hanagi Supreme Court ki Justice Prabhakar Naurikar na committee si chairman oigani duga census commissioner Mrityunjoy Kumar retired IAS Durga Shankar Mitra retired IPS Balaji Srivastava amasum Samika Rabina members minister yagani Home Affairs Ministry ki Joint Secretary Foreigners Wansu committee ki member secretary oigani committee ki report sahi amagi manungda lankhalakadabani adumoina mathau tarabadi committee Ministry of Home Affairs na tha taruk amaga sangdokpi ahiri Ukhrul amadi Kamjong district laidiba Kuki singna Kangpokpi de Hill House Tax TV yaroi Working Committee of Kuki CSO Sing Urkhul WCK CSO amasung Kuki Student Organization KSO Urkhul District Singna Urkhul amasung Kamjong District Sing de laidiba Kuki Khul Singi Hill House Tax Kangpokpi District higadabane amasung Kuki Khul Singi maminga loinana Kangpokpi District manungsan mani haina signboard sing thetnaba thokiba directive asigi mayokta tangkhul naga long TNL na akan mamawna yaningdaba phongtokri
loina WCK CSO amasung KSO urkhul district singi directive sing asi hauzik lady region asigi phibam phatriba asida provocative amasung unconstitutional oi haina phongtoki TNL gi sirol asina makha taradunai Kuki organization sing urkhul amasung kamjong district sing da lariba Kuki khul singna makhoi gi hill house text sing kangpokpi thiduna Kuki khul singi maminga loina kangpokpi district ki manung sana laibani haina signboard het kadabani haina directive pi ribasi self style Kuki organization singi daita yaudab thongni loina niamla na Kuki amasung nagagi lam haiduna territorial classification tawna bo hona bani hari TNL gi sirol asina makha taraduna hai urkhula amasung kamjong district sing tangkhul body singna essential land amasung traditional jurisdiction sing ngaktuna lakri district ani asi yellow proof oidiba tangkhul naga singini hairaduna kanagumba civil society group sing natragana extra constitutional entity singda territorial identity sing amasung parallel administrative structure sing nauna semdokpigi hak leiti haina phongdorakli English singaniga taraga tarukta state government state asigi oina anauba district tare sem ki basida naga sing yaning du utuna laidi hairaduna United Naga Council UNC gi lising makhar senapati district ki kangpokpi district haina khaidoktuna full fledged district oina recognize tawkiba si unconstitutional oi haina district rollback tonaba dabi sing sathatuna lakhibane hari Kuki khulai pai bisuna urkhul district ki sarka phung tangkhul village ta ngasi nomai kapsinduna landa rakri hauza thengthang kya da Kuki khulai pai bisuna urkhul district ki litan police station ki manung sanba sarka phung tangkhul village ta nomai kapsinduna landa rakpalepthri ngara numidang pung 3:30 rom taba matamdagi mongkot chifu sangkai Lengang sing skibung village area da Kuki khulai pai bisina nomai kapsinduna landa rakpadigi khulngak si liba tangkhul volunteer sing na handuna maki animak ta numidang pung 12 tarak phawba khuthona ki hari nakal ani na khuthokna ba duda khuladu bu ngak senduna laiba CRPF ki kangbuna nongthakta angan ba mengal ni ra kaphalak paga loina nomai ron kya kapthorak padigi khuthokna bigi thaudo do lep ki hari adumoina ma khuthokna ba duda maki animak ta aso open di yauki balai hari panba yabadi ngarang ayuk pung 13:30 rom taba matamna None district ki khopum subdivision gi manung sanba moifai Kuki village Kuki khulai pai bisna khul thangnana leiba dui thangjang village da dau sudana leiba khunja sung mai kaps attack torok gi thaudok se laikhrabani